Awonba Khangabok Kendra amagi damakta Youth Sing mikap thoklasi haiba wakhollon da Team Dr Romenkumar Singh na sinduna Sangaiyumpham Youth Political Confrenece amang ngarang Sangaiyumpham Idigah mamangda leiba community hall da pangthokkhre. The role of youth in shaping the future of society haiba hiram da pangthokhiba Youth Political Conference atuda tongan ba warep kaya su lauki. Masing yamlaba naharol sing na sarukya kiba mifam aduda laukiba warep sing adugi manungda Lakliba ingkumza Inglisingani kuntereta pangthokadoriba General Assembly Mikhalda Khangabok Kendra gi oina young and dynamic oiraban harol amadi miyamgi ihul khangna thabak tawriba election ama thengnabada mathau taba quality suna yauraba Dr Romenkumar Singh bu Sangaiyumpham gi naharol singna amatta oina saugat minaba Khangabok Kendra da rajniti gi oiba achouba mayol ama puraknabagi-damak naha ahal khaktana zat bizat thidana hotnaduna lakliba Dr Romenkumar Singh bu mai paknabagi-damak ngasi mifam adugi naharol singna unity oina hotnaba mifam adugi youth singna Dr Romenkumar Singh natana atopa candidate amatada support tawdaba haiba warep sing yauri mifam aduda sarukya ki balakadoriba Inglisingani kunteret ki anganba sarukta pangthokani haina panariba general election da Khangabok Kendra da mirep oigani haina thorang tawriba Dr Romenkumar Singh na hai Lau singu bana mapung oiba sinfam oizaraba sungasi fawbada matamga chanaba mongda lau uduna pothok puthoknaba hotnabidaba asi thamoi sengna nungaitaba fawi maramasina kariguma mahakpu miyamna saugatpiduna miyamgi mihut oiba ngamlabadi Khangabok Kendra da triple cropping tawba yanaba mongda semgatkani karigumba laibak faduna miyamgi seba tawbagi khudong chaba fanglabadi Sangaiyumpham part 1 mamangi lau pari lising amarom leiba amadi tongan ba local singda Chahi kudingi lau singu matamda ichaw thoktuna lau lok payadabagi awaba mayoknariba asigi permanent oiba solution sing tawgani. Kariguma mahak na mikhalda may paklabadi, miyam na matam sangna lambi thong fatabagi awaba mayoknariba asi kokhanduna, lamdam asigi kwaidagi lambi thong faba kendra ama oina semgatkani. Loinana, Sangaiyumpham da fataba lambi ama talayhalloy. Thabak fangdabadagi kakngawna duna layriba Sangaiyumpham gi naharol kudingmakta, lengaki thabak piba ngamdragasu, tongan ba training sing piduna naharol kudingmak masana senthok lambi laihanduna tangdulay taba punsi ama oinaba semgani Sangaiyumpham asidagi malemgi thakta sanaba sanaroy kaya lairabasu matik chaba sanabong amata laitaba asi yamna nungaizade maramasina mahakna miyamgi mihut oiraklabadi mafam chaba amada achouba sanabong ama semgatkani loinena miyamgi apamba matungina turf ama su semgatkani mahakna laibak faduna mai paklabadi kendra asigi mipum kudingmak Jati bizati gi khena bathamdana amatto oiba mityengda yengbaga loinena amatto oiba chawkhat minaba senja thumja laitaba kendra ma oihangani haina su wasakhi loinena kendra sigi nupi kudingmak senthoklam bilehengani haina su Dr Romenkumar na miyamda thajaba pikhi panba yai mifamaduda kendra sida hanagi BJP gi mirep oikiba Dr Romenkumar gi apokpa KH Menjor mangangna chingba masaknaiba miyoi kaya su sarukya khi aina karigumba live election 2027 sida Prajamayamgi Khangabok Kendra sigi Sangaiyumpham khungdang sigi miyut amu oina Prajamayamgi seba tawbagi khudongchaba khangjaraba ai oinadi ai vision khara laijari rajniti tawge hadi vision laibam sangi bole ben pangle pe yarwa board manak laga paisa ga yela board ka ga sahi manga do agok local area da men phanuna wakar singa sin halaga security khara ngalaga ai edom tulop ta ga ngai lege phun yarwa bole kai ta ga vision laigdo ni vision laitade prajada kari reply pi dori ge aduna ai oiba vision khara ai thamjai hariba vision singa doi mayamda tentangna ai ngasi media se organize tentangna thamjaram ge maru oina ahanbada koi Khangabok Kendra sidi lau singu bada yamna depend tawba adugumba kendra ni yamna lau singu bagi adugumba dakar laiba kendra ni lau yamna laiba kendra ni aduna sigumlaba yamna maru oiraba lau singu bagi dakar lairaba kendra sidane matam gi oina lau singu bagi oina akoi nganga ki yana bu mong akoi sema laire irrigation gi process sigi matik phatre ithai lako phat aduna maram oiraga ising phangado kan ising kange ising kangado matam na ising chawre masina maram oiraga praja sing lau uraga sadaba mayam di dingmatik awaba lairi aduna karigumba mayam gi praja sing seba tawgi tanja phangjaraba ai ahan first priority agriculture ki sigumba lau sigumba ge mari leinabada Khangabok Kendra sida ithai lakhongi sigumba lairiba problem se permanent solution ama corruption ge ni hai sai thamjaram ge naga ki ana duna taba social worker ko ji thira semuduna taba permanent solution sahi
kun kuntra yakhai mya satpe aba adu permanent solution triple cropping ho lok pe abagi ngambagi hatare madugi kudong jaba ngamnaba ai hona jage yam namaru ai gonda pibi report ta aina nungai jala basi sangai part 1 mang field se koi lopari singamagi maya leiba se masi do mising se saudna law lok mo ta mising se saudna udo mo tam tawre leire masi law bari singam se u bada myam se ngware kari gumba kene lam tam te tha ta gi bisa permanent RCC kene lam ta phadan thambi gra gi masi ising myam je pai royo hai di ko se aboi gi MLA sina matam sana to bira magadi masi problem se leiwe do ko ne example am ni ko lakhong pata tukan ba uku ma ha la gade ya do ba permanent kene lam da ma ha bo ri dik pha lo bu da ko problem le do myam sing je happy do na adu ke mati khoi khangabok kendra maru we na si sangai bong yo ne na sangan prada si je awa ba thingnari aduna masi gi lomi sing ge awa sima ai ko na ko hona jage am tu ngai kasi la thok charam ge ani su boda mayam na pai gi he na interest ne ba lambi se adik chau si lambi sing jab ta sem dre ba lambi me ham se kari gumba Dr Romenkumar na lakadu general election sida mai paksa dana praja me seva to ko phangjaraba khangabok kendra se khwai gi lambi thong phaba adu ma kendram ko hengani ya tin lakhok sira mage saga yupam da lambi phataba jaga mata lehelo ene base ai matam da madu mi lakhok sira lore na hum suba agenda da phai vision da youth lakse ge youth program ni na youth sing se adugi mati kanga ro le re hujik se lai ta mol re ke do ni no ai je saka thokok se tana du ra kana dai haje gani natraga na ke do ni aduga madu natna nakana madasu si ge hai ba youth sing ge hingna lambi ma sin mada adugi mati wa ba du weri mati na maram oraga ai ahum su ba ge vision di sangai phom da lai ba youth sing ai gi sin nau sing se moi gi damakta saka ge thokok makte guarantee to budi ngamjade adubu hingmada nungaini hingnabi damakta dakar leiba skill development program sing natraga business to naba adugumba hingnaba labi da mateng pangnaba arrangement udi MLA moi ne soi soidan tawjagini habu ngasi la khosram mai aduga sport ti amaru wai koi sangai bongi koi naha sing koi di koi school da naha chhatra sing sport ki lamjen da tawru football da tawru se dum khangde international player kam kholai koi sangai phangdi usu le yongani adra ngasai phaibi gi ba sangai phang da proper Hanabung ama tawari ko pungi size siga lairiba ground siga sana dem aduna ground laitra ka di sanroi so bot kani aduna ground se waidi sanroi sigi di maru oiba koram oibna hogol leiba jut sing yang jaraga ainga kai gumba laibu phawai do jaraba sangai phangi kudong chaka do jaga amada mayam gi damukta yut ki damukta chawul lamba amadi sungsoi soidana thamjaragani ya singa si la thukram ge adu ga loina na Nasai tarp hai bi bot ko khoi si bonus am kan tarp se propose towi tarp se ju masi ki posi ki kudong sa bi ju ju habjana ba tawjege aduna masi ki posi ju mayam na ma sim bi oro aduga paidi maru oina khoi ki hunga ma chokhat pada lekai am chokhat pada adigi bot ka bada ko paidi maru ori se khoi nupi sing to ga jam sawe Team Dr Romenkumar ni mayam thena ba kai no matam da program am to kan ju tha ga di mayam to me je nu bang kala ko ne ba ado khoi ki Team Dr Romenkumar ni di any program to pa the nupi singi achaw mo phom se koi thumje ba adu ngasi bakse ti liba mi singi 30-40% di youth se nupi no oitra ba oi ko adu nupi singi oi ba khudum cha bo ina women empowerment based to raga ngasi na la phok jari kendra sida lai liba nupi sing dagi maru sangai bam tukon sida leba ngi nupi se sel myam sing ja moi gi hing ba da mateng oina ba masagi gam thong na ba thabak mam di MLA am to ba thong khai di to gani ha ko si mai la phok jara mage